ꯅꯨꯡꯉꯥꯏꯅꯕ ꯁꯨꯝ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯖꯕꯅꯤ꯫ ꯅꯣꯡꯃ ꯏꯉꯦꯟꯒꯤ 5ꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤ ꯅꯣꯡꯁꯨ ꯌꯥꯝꯅ ꯃꯪꯉꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯤꯃꯤꯇ꯭ꯔꯤ ꯇꯝꯅ ꯖꯦꯝꯁ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯎꯔꯦ ꯁꯤꯃꯤꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯣꯡꯐꯝ ꯑꯃꯗ ꯃꯉꯥꯜ ꯑꯃ ꯎꯕꯒꯨꯝ ꯇꯧꯏ꯫ ꯃꯉꯥꯜ ꯑꯁꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯖꯦꯝꯁꯅ ꯈꯪꯂꯦ ꯍꯥꯏꯔꯤꯕ ꯃꯉꯥꯜ ꯎꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯚꯤꯂꯦꯖ ꯆꯤꯞꯀꯤ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅꯤ꯫ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯁꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯂꯦ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯚꯤꯂꯦꯖ ꯆꯤꯞ ꯑꯗꯨꯒꯤ ꯃꯣꯡꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯨꯔꯇꯤ ꯑꯃꯅ ꯃꯤꯑꯣꯏ ꯑꯃꯅ ꯀꯩꯅꯣꯝꯃ ꯇꯧꯔꯤ꯫ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯎꯔꯦ ꯅꯛꯁꯤꯜꯂꯛꯂꯒ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ ꯃꯗꯨꯗꯤ ꯃꯨꯔꯇꯤ ꯑꯗꯨꯅ ꯚꯤꯂꯦꯖ ꯆꯤꯞꯀꯤ ꯃꯣꯡꯐꯝ ꯊꯛꯇ ꯏꯔꯤꯕ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯃꯨꯊꯠꯀꯦ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯖꯦꯝꯁꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ, "ꯀꯅꯥꯅꯣ?" ꯃꯨꯔꯇꯤ ꯑꯗꯨ ꯇꯁꯦꯡꯅ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯚꯤꯂꯦꯖ ꯆꯤꯞ ꯑꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯚꯤꯂꯦꯖ ꯆꯤꯞ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯣꯟ ꯆꯟꯈꯤꯕꯅꯤ, ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯏꯈꯤꯕꯅꯤ ꯃꯣꯡꯐꯝꯒꯤ ꯅꯨꯡꯄꯥꯛꯊꯛꯇ, "ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚꯤꯂꯦꯖ ꯆꯤꯞ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤ꯫ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯃꯇꯝ ꯆꯨꯞꯄꯗ ꯄꯣꯊꯥꯍꯟꯕꯤꯁꯅꯨ." ꯑꯁꯨꯝꯅ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤꯕ ꯚꯤꯂꯦꯖ ꯆꯤꯞ ꯑꯁꯤꯅ ꯃꯨꯊꯠꯄ ꯍꯣꯠꯅꯕ ꯑꯗꯨꯗ ꯑꯉꯛꯄ ꯑꯃ ꯄꯣꯛꯏ꯫ ꯑꯗꯨꯒ ꯍꯪꯉꯤ ꯖꯦꯝꯁꯅ, "ꯅꯨꯡꯁꯤꯖꯔꯕ ꯚꯤꯂꯦꯖ ꯆꯤꯞ, ꯅꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯏꯖꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯕꯨ ꯃꯨꯊꯠꯀꯦ ꯍꯣꯠꯅꯕꯤꯔꯤꯕꯁꯤ?" ꯃꯨꯔꯇꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯖꯦꯝꯁ, ꯅꯈꯣꯏꯅꯗꯤ ꯈꯪꯗ꯭ꯔꯕ, ꯅꯈꯣꯏꯅ ꯏꯔꯤꯕꯁꯦ ꯑꯔꯥꯟꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯌꯥꯝꯅ ꯊꯥꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯅ ꯃꯌꯥꯝꯒꯤ ꯇꯧꯖꯈꯤꯕ ꯈꯔ ꯑꯗꯨꯗꯤ ꯃꯤꯌꯥꯝꯒꯤ ꯂꯥꯛꯄ ꯁꯦꯟꯐꯝꯗꯒꯤ ꯁꯨꯞꯅꯒꯤ ꯁꯔꯨꯛ ꯈꯔꯗꯅꯤ, ꯑꯗꯨꯒ ꯑꯍꯦꯟꯕ ꯑꯔꯦꯝꯕꯁꯤꯡ ꯑꯗꯨꯅ ꯑꯩ ꯏꯁꯥꯒꯤ ꯏꯔꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯗꯒꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯆꯥ ꯊꯛꯈꯤ, ꯑꯩꯒꯤ ꯁꯝꯄꯇꯤ ꯂꯦꯞꯁꯤꯟꯈꯤ꯫ ꯑꯗꯨꯅ ꯃꯁꯤꯗ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯔꯥꯟꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯂꯥꯏꯔꯩꯕꯥꯛꯇꯗꯤ ꯑꯣꯟꯊꯣꯛꯅ ꯑꯩꯕꯨ ꯑꯋꯥꯕ ꯑꯣꯏꯍꯜꯂꯦ꯫ ꯑꯩꯅ ꯇꯧꯈꯤꯕ ꯀꯌꯥ, ꯑꯔꯥꯟꯕ ꯀꯌꯥ ꯑꯗꯨꯅꯁꯨ ꯑꯩꯕꯨ ꯋꯥꯍꯜꯂꯤ, ꯑꯗꯨꯒ ꯊꯣꯏꯗꯣꯛꯅ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯟꯗꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯣꯡꯐꯝꯗ ꯂꯩꯔꯤꯕ ꯅꯨꯡꯄꯥꯛ ꯑꯁꯤꯗ ꯏꯔꯤꯕ ꯋꯥꯍꯩ ꯑꯔꯥꯟꯕꯁꯤꯡ ꯑꯁꯦ ꯃꯁꯤꯅꯁꯨ ꯑꯩꯕꯨ ꯋꯥꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯇꯩꯃꯛꯉꯝꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯃꯣꯡꯐꯝ ꯑꯁꯤꯗ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯃꯁꯤꯃꯗꯤ ꯃꯨꯊꯠꯂꯒꯦ ꯈꯟꯅ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯦꯝꯁ, ꯑꯩꯍꯥꯛꯇꯤ ꯑꯍꯤꯡꯕ ꯃꯤꯑꯣꯏꯗꯕꯅ ꯃꯁꯤꯒꯨꯝꯕ ꯃꯌꯦꯛꯁꯤꯡ ꯑꯁꯦ ꯃꯨꯊꯠꯄꯒꯤ ꯁꯛꯇꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯃꯁꯤ ꯑꯃꯨꯛꯇꯪ ꯃꯨꯊꯠꯄꯤꯌꯨ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯃꯨꯔꯇꯤ ꯑꯗꯣ ꯈꯪꯃꯥꯡ ꯃꯥꯡꯈ꯭ꯔꯦ꯫ ꯖꯦꯝꯁ, ꯀꯔꯤꯅꯣ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ? ꯈꯜꯂꯨꯗꯕ ꯑꯗꯨꯒ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯕ, ꯊꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯈꯟꯗꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯃꯃꯥꯡꯃꯛꯇꯗ ꯊꯣꯛꯄꯁꯤꯗ ꯃꯍꯥꯛ ꯑꯉꯛꯄꯅ ꯊꯟꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯃꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯂꯩꯁꯤꯡ ꯑꯗꯣ ꯃꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯔꯣꯖꯤꯒꯤ ꯃꯣꯡꯐꯝꯗ ꯀꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤꯕ, ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯊꯥꯖꯈꯤꯕ, ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯂꯨꯍꯣꯡꯂꯔꯣꯏ ꯂꯦꯞꯈ꯭ꯔꯕ ꯖꯦꯝꯁꯅꯤ꯫ ꯃꯍꯥꯛꯅ ꯊꯥꯖꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯂꯩꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯇ꯭ꯔꯕꯗ ꯃꯍꯥꯛ ꯍꯤꯡꯕꯁꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ
ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯗꯤ ꯅꯣꯡꯃꯒꯤ ꯂꯩ ꯈꯔ ꯀꯠꯆꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯣꯖꯤꯒꯤ ꯃꯤꯡꯗ ꯊꯕꯛ ꯈꯔ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯑꯣꯏꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯔꯦꯡ ꯁꯩꯔꯦꯡ ꯏꯕ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯤꯡꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯔꯣꯖꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯁꯤꯗ ꯑꯗꯨꯝ ꯃꯍꯥꯛꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯃꯍꯥꯛꯀꯤ ꯔꯣꯖꯤꯒꯤ ꯃꯣꯡꯐꯝ ꯇꯝꯅ꯫ ꯔꯣꯖꯤꯒꯤ ꯃꯣꯡꯐꯝ ꯑꯗꯨꯗꯁꯨ ꯎꯔꯦ ꯃꯨꯔꯇꯤ ꯑꯃ ꯂꯩ ꯀꯩꯅꯣꯝꯃ ꯇꯧꯔꯤ꯫ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗ ꯎꯔꯦ ꯃꯨꯔꯇꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯔꯣꯖꯤꯒꯤꯅꯤ꯫ ꯔꯣꯖꯤꯅ ꯃꯃꯥꯡꯒꯤ ꯖꯦꯝꯁꯀꯤ ꯚꯤꯂꯦꯖ ꯆꯤꯞꯅ ꯇꯧꯈꯤꯕ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯔꯣꯖꯤꯒꯤ ꯃꯣꯡꯐꯝ ꯑꯁꯤꯗꯁꯨ ꯔꯣꯖꯤꯒꯤ ꯃꯣꯡꯐꯝꯗ ꯏꯔꯤꯕ ꯍꯥꯏꯗꯤ ꯅꯨꯡꯄꯥꯛ ꯑꯁꯤꯗ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯔꯣꯖꯤꯒꯤ ꯃꯨꯔꯇꯤꯅ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯗꯨꯗ ꯖꯦꯝꯁ ꯑꯉꯛꯄ ꯑꯃ ꯐꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯍꯪꯉꯤ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯔꯣꯖꯤꯅ ꯈꯨꯝꯂꯛꯏ ꯖꯦꯝꯁ ꯅꯍꯥꯛꯇꯤ ꯏꯆꯝ ꯆꯝꯖꯕꯅꯤ꯫ ꯑꯩꯕꯨ ꯁꯦꯡꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯩꯍꯥꯛꯅ ꯅꯍꯥꯛꯄꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯑꯩꯒꯤꯗꯤ ꯑꯩꯒ ꯅꯨꯡꯁꯤꯅꯖꯕ ꯑꯃ ꯂꯩ꯫ ꯑꯗꯨꯅ ꯅꯍꯥꯛ ꯈꯪꯉꯤꯗꯅ ꯑꯩꯁꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯤꯗꯦꯟ ꯑꯗꯣ ꯑꯩꯒ ꯅꯨꯡꯁꯤꯅꯖꯕ ꯅꯤꯄꯥꯗꯨꯒ ꯎꯅꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯕꯨ ꯅꯨꯡꯁꯤꯗꯅ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯣꯡꯐꯝ ꯑꯁꯤꯗ ꯏꯔꯤ꯫ ꯁꯇꯤꯅꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯕꯤꯅꯤ꯫ ꯅꯍꯥꯛꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅ ꯏꯕꯤꯕꯁꯦ ꯃꯁꯤ ꯑꯩꯉꯣꯟꯗꯗꯤ ꯑꯣꯟꯊꯣꯛꯅ ꯑꯋꯥꯕ ꯑꯣꯏꯍꯜꯂꯦ ꯃꯔꯝꯗꯤ ꯑꯩꯍꯥꯛ ꯁꯇꯤ ꯑꯣꯏꯈꯤꯗꯦ꯫ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯃꯨꯊꯠꯀꯦ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯖꯦꯝꯁ ꯅꯍꯥꯛꯅ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯃꯨꯊꯠꯄꯤꯌꯨ꯫ ꯑꯩꯉꯣꯟꯗ ꯂꯩ ꯀꯠꯄꯒꯤ ꯃꯍꯨꯠꯇ ꯑꯩꯉꯣꯟꯗꯗꯤ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯅꯤꯄꯥ ꯑꯃꯅ ꯏꯇꯠ ꯇꯠꯇꯅ ꯂꯩ ꯀꯠꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯖꯦꯝꯁ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯏꯀꯥꯏꯕ ꯄꯨꯝꯅꯃꯛ ꯄꯨꯟꯈꯤꯗꯨꯅ ꯀꯔꯤꯅꯣ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯕꯒ ꯔꯣꯖꯤꯒꯤ ꯃꯨꯔꯇꯤ ꯑꯗꯨꯁꯨ ꯈꯪꯃꯥꯡ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯜꯂꯛꯂꯦ ꯖꯦꯝꯁ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯅ ꯂꯥꯎꯏ ꯑꯣꯍ ꯔꯣꯖꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯕ ꯅꯍꯥꯛ ꯑꯁꯤ ꯑꯩꯅ ꯊꯥꯖꯔꯨꯕꯒ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯥꯎꯅ ꯂꯥꯎꯔꯛꯄ ꯑꯁꯤꯗꯩꯁꯤꯗ ꯃꯍꯥꯛꯀꯤ ꯇꯨꯝꯂꯤꯕꯤ ꯅꯨꯄꯤ ꯔꯣꯖꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯅꯣ ꯖꯦꯝꯁꯇꯨꯅ ꯂꯥꯎꯔꯤꯕꯁꯤ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯖꯦꯝꯁꯇꯤ ꯃꯪ ꯑꯗꯨꯗ ꯃꯈꯣꯟ ꯊꯣꯛꯅ ꯉꯥꯡꯂꯨꯔ ꯃꯥꯜꯂꯦ꯫ ꯔꯣꯖꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯧꯗꯣꯛꯏ ꯖꯦꯝꯁ ꯅꯍꯥꯛ ꯀꯩꯗꯧꯔꯦ? ꯖꯦꯝꯁ ꯃꯪ ꯑꯗꯨ ꯇꯥꯏꯕꯪꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈ꯭ꯔꯦ꯫ ꯖꯦꯝꯁ ꯃꯃꯤꯠ ꯄꯥꯡꯈꯠꯂꯒ ꯔꯣꯖꯤ ꯎꯕꯗ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯗꯕ ꯔꯣꯖꯤꯕꯨ ꯍꯥꯠꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯈ꯭ꯔꯦ꯫ ꯔꯣꯖꯤꯒꯤ ꯂꯝꯆꯠ ꯅꯥꯏꯗꯕ ꯃꯇꯧ ꯑꯗꯨ ꯃꯪꯗ ꯎꯈꯤꯕꯗꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯖꯦꯝꯁ ꯋꯥꯈꯜ ꯇꯥꯕ ꯃꯇꯝ ꯈꯔꯗꯤ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯣꯖꯤꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯊꯝꯃꯤ ꯇꯦꯕꯜꯗ ꯖꯦꯝꯁ ꯅꯍꯥꯛ ꯃꯁꯤ ꯈꯔ ꯊꯛꯆꯤꯜꯂꯨ ꯅꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯃꯪ ꯑꯃ ꯃꯪꯂꯨꯔ ꯃꯥꯜꯂꯤ꯫ ꯖꯦꯝꯁ ꯈꯨꯝꯗꯦ ꯏꯁꯤꯡ ꯊꯛꯅꯤꯡꯗꯦ ꯍꯥꯏꯕ ꯏꯪꯒꯤꯠꯇꯃꯛ ꯇꯧꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯖꯦꯝꯁ ꯇꯨꯝꯕ ꯌꯥꯗꯅ ꯂꯦꯟꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯒ ꯔꯣꯖꯤꯅ ꯆꯥꯅ ꯊꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯀꯤꯗꯃꯛ ꯄꯨꯊꯣꯔꯛꯏ꯫ ꯖꯦꯝꯁ ꯆꯥꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯔꯣꯖꯤꯕꯨ ꯎꯔꯨꯔꯒ ꯆꯤꯡꯅꯕ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯃꯪ ꯑꯗꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯈꯤꯗꯨꯅ ꯂꯩꯔꯦ꯫ ꯃꯍꯥꯛ ꯀꯩꯁꯨ ꯆꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤ ꯑꯣꯐꯤꯁ ꯆꯠꯄ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯑꯦ꯫ ꯔꯣꯖꯤ ꯃꯍꯥꯛ ꯑꯣꯐꯤꯁ ꯑꯃꯗ ꯊꯕꯛ ꯇꯧꯕꯅꯤ꯫ ꯃꯍꯥꯛ ꯑꯣꯐꯤꯁ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯑꯗꯨꯒ ꯖꯦꯝꯁꯇ ꯍꯥꯏ ꯖꯦꯝꯁ ꯅꯍꯥꯛ ꯑꯣꯐꯤꯁ ꯆꯠꯂꯔꯣꯏꯗ꯭ꯔꯥ? ꯅꯍꯥꯛ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯆꯠꯂꯨꯔꯅꯨ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯁꯤꯔꯥ? ꯔꯣꯖꯤꯒꯤ ꯋꯥꯍꯩ
ꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯖꯦꯝꯁꯇ ꯃꯇꯤꯛ ꯆꯥꯅ ꯄꯤꯈꯤꯗꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯁꯤꯗꯃꯛ ꯊꯝꯃꯒ ꯐꯔꯦ ꯅꯍꯥꯛ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯍꯧ ꯑꯗꯨꯒ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯥꯏꯅ ꯔꯣꯖꯤꯅ ꯑꯗꯨꯝꯍꯥꯏꯅ ꯃꯍꯥꯛꯄꯨ ꯁꯖꯦꯁ ꯇꯧꯕꯤꯔꯝꯃꯤ꯫ ꯔꯣꯖꯤ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯖꯦꯝꯁꯇꯤ ꯉꯁꯥꯏꯒꯤ ꯃꯪꯒꯤ ꯋꯥꯈꯜ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯍꯦꯟꯗꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯔꯣꯖꯤꯒꯤ ꯁꯥꯖꯠꯇ ꯆꯤꯡꯅꯕ ꯌꯥꯕ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯦ꯫ ꯔꯣꯖꯤꯅ ꯃꯍꯥꯛꯀꯤ ꯎꯄꯨꯗ ꯑꯔꯣꯟꯕ ꯄꯣꯠ ꯑꯃꯗꯤ ꯊꯝꯃꯤ꯫ ꯃꯁꯤ ꯖꯦꯝꯁꯅ ꯈꯪꯉꯤ꯫ ꯑꯗꯨ ꯖꯦꯝꯁꯅ ꯔꯣꯖꯤꯕꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯟꯅꯗꯤ ꯌꯦꯡꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯪ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯆꯤꯡꯅꯍꯟꯈꯤꯕꯗꯒꯤ ꯃꯍꯥꯛꯅ ꯎꯄꯨ ꯃꯅꯨꯡꯗ ꯔꯣꯖꯤꯅ ꯊꯝꯂꯤꯕ ꯑꯔꯣꯟꯕꯗꯣ ꯀꯔꯤꯅꯣ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯁꯣ ꯂꯧꯊꯣꯛꯇꯨꯅ ꯎꯄꯨ ꯍꯥꯡꯂꯦ꯫ ꯌꯦꯡꯂꯨꯕꯗ ꯎꯄꯨ ꯃꯅꯨꯡꯗ ꯌꯥꯎꯔꯝꯃꯤ ꯎꯒꯤ ꯕꯣꯛꯁ ꯃꯆꯥ ꯑꯃ꯫ ꯎꯒꯤ ꯕꯣꯛꯁ ꯃꯆꯥ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯃꯨꯛ ꯁꯦꯝꯖꯤꯟꯕ ꯌꯥꯕ ꯃꯑꯣꯡꯗ ꯐꯛꯇꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯅꯥ ꯈꯨꯗꯣꯞ ꯑꯃꯅꯦ, ꯆꯤꯊꯤ ꯑꯃꯅꯦ, ꯑꯗꯨꯒ ꯐꯣꯇꯣ ꯑꯃꯅꯦ ꯌꯥꯎꯔꯝꯃꯤ꯫ ꯐꯣꯇꯣ ꯑꯗꯨ ꯅꯨꯄꯤ ꯑꯃꯒ ꯅꯤꯄꯥ ꯑꯃꯒ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ꯫ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯨꯠꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯂꯦꯡꯕꯥꯟꯗ ꯄꯥꯏꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯠꯅ ꯂꯦꯡꯕꯥꯟ ꯄꯥꯏꯔꯤꯕ ꯐꯣꯇꯣ ꯑꯁꯤ ꯅꯤꯄꯥ ꯑꯁꯤꯒꯤ ꯁꯔꯨꯛꯇꯤ ꯊꯝꯂꯝꯂꯒ ꯑꯇꯣꯞꯄ ꯁꯔꯨꯛ ꯑꯗꯨꯅ ꯀꯛꯊꯠꯂꯒ ꯄꯨꯈ꯭ꯔꯦ, ꯍꯥꯏꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯤꯡꯅꯩ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯁꯤ ꯁꯣꯏꯗꯅ ꯔꯣꯖꯤ ꯑꯣꯏꯒꯅꯤ꯫ ꯔꯣꯖꯤꯒꯤ ꯃꯍꯥꯛꯀꯤ ꯅꯠꯇꯅꯕꯨ ꯀꯔꯤꯒꯤ ꯁꯤꯗ ꯊꯝꯒꯗꯒꯦ? ꯃꯍꯥꯛꯅ ꯅꯤꯄꯥ ꯑꯁꯤꯕꯨ ꯑꯁꯨꯛ ꯂꯥꯠꯆꯔꯤꯕ, ꯅꯤꯄꯥ ꯑꯁꯤꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯕ, ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯔꯣꯖꯤꯕꯨ ꯅꯨꯡꯁꯤꯗꯕꯁꯤ ꯈꯝ ꯊꯦꯡꯅ ꯐꯥꯎꯈ꯭ꯔꯦ꯫ ꯅꯤꯄꯥ ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯩꯅꯕ ꯃꯔꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯐꯥꯎꯈ꯭ꯔꯦ꯫ ꯖꯦꯝꯁ ꯀꯔꯤ ꯇꯧꯁꯤꯒꯦ? ꯃꯍꯥꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯥꯖꯕ, ꯃꯍꯥꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯃꯕ ꯃꯍꯥꯛꯁꯤ ꯍꯥꯠꯇꯣꯛꯄꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯁꯨꯃꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯔꯣꯖꯤ ꯍꯜꯂꯛꯂꯦ ꯑꯣꯐꯤꯁꯇꯒꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯊꯅꯥ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯕ ꯑꯁꯤꯅꯆꯤꯡꯕ ꯁꯦꯝ ꯁꯥꯕꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯖꯦꯝꯁꯇ ꯃꯍꯥꯛ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯅ ꯌꯦꯡꯕꯗꯤ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯋꯥꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯃꯥꯅ ꯍꯥꯏꯕ ꯋꯥꯍꯩ ꯈꯨꯗꯤꯡꯗ ꯖꯦꯝꯁꯅ ꯈꯨꯝꯗꯕꯅꯤꯅ ꯃꯍꯥꯛ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯗ ꯆꯃꯝꯅꯕ ꯑꯃ ꯄꯣꯛꯏ꯫ ꯖꯦꯝꯁꯇꯤ ꯔꯣꯖꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯔꯣꯖꯤꯅ ꯖꯦꯝꯁꯄꯨ ꯊꯦꯝꯖꯤꯟꯕ ꯌꯥꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯔꯕꯁꯨ ꯍꯦꯟꯅ ꯁꯥꯎꯕꯒꯤ ꯃꯃꯤ ꯑꯃ ꯃꯉꯣꯟꯗ ꯇꯥꯕꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯂꯒ ꯔꯣꯖꯤ ꯇꯨꯝꯈ꯭ꯔꯦ꯫ ꯔꯣꯖꯤꯅ ꯇꯨꯝꯈ꯭ꯔꯕꯗ ꯖꯦꯝꯁꯁꯤ ꯗꯥꯛꯇꯔꯅꯤ꯫ ꯃꯍꯥꯛꯅ ꯀꯅꯥꯁꯨ ꯆꯤꯡꯅꯗꯕ ꯃꯑꯣꯡꯗ ꯔꯣꯖꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯣꯖꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕꯁꯤꯃꯗꯤ ꯍꯣꯡꯕ ꯁꯨꯛꯂꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯔꯣꯖꯤꯕꯨ ꯎꯔꯨꯔꯒ ꯅꯨꯡꯁꯤꯗꯕ ꯔꯣꯖꯤꯒꯤ ꯃꯥꯏꯊꯣꯡ ꯑꯁꯦ ꯐꯖꯕꯒꯤ ꯃꯍꯨꯠꯇ ꯍꯤꯡꯆꯥꯕꯤ ꯑꯣꯏꯅ ꯑꯁꯨꯝꯅ ꯎꯔꯛꯄꯗꯒꯤ ꯖꯦꯝꯁꯅ ꯍꯥꯠꯂꯦ ꯔꯣꯖꯤ꯫ ꯅꯣꯡ ꯉꯥꯜꯂꯒ ꯆꯔꯆꯇ ꯔꯣꯖꯤ ꯂꯩꯇꯕꯒꯤ ꯀꯥꯡꯁꯤ ꯃꯈꯣꯟꯅ ꯅꯤꯟꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥꯅ ꯔꯣꯖꯤꯒꯤꯗꯃꯛꯇ ꯀꯞꯄꯤ꯫ ꯃꯔꯝꯗꯤ ꯔꯣꯖꯤ ꯑꯁꯦ ꯌꯥꯝꯅ ꯂꯩꯀꯥꯏ ꯑꯗꯨ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯔꯣꯖꯤꯅ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯂꯥꯛꯇꯨꯅ ꯖꯦꯝꯁꯀꯤ ꯏꯃꯨꯡ ꯑꯁꯦ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟꯅ ꯊꯜꯂꯦ꯫ ꯑꯗꯨꯕꯨ ꯖꯦꯝꯁꯇꯤ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯋꯥꯕꯒꯤ ꯁꯛꯐꯝ, ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯔꯣꯖꯤꯒꯤ ꯂꯩꯔꯣꯟ ꯆꯟꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯖꯦꯝꯁꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯪꯉꯤ, ꯖꯦꯝꯁ, ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕꯤ ꯔꯣꯖꯤꯒꯤ ꯃꯐꯝꯗ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯈꯔ ꯌꯥꯎꯕ ꯅꯨꯡꯄꯥꯛ ꯑꯃꯗꯤ ꯈꯤꯟꯕ ꯄꯥꯝꯗꯕ꯭ꯔꯥ?
ꯖꯦꯝꯁꯅ ꯍꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛ ꯑꯩꯍꯥꯛ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯇꯧꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯗꯨꯝꯅ ꯈꯨꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯔꯣꯖꯤꯒꯤ ꯃꯣꯡꯐꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯑꯁꯤ ꯂꯧꯅꯝꯕꯤꯅꯤ ꯅꯝꯊꯥꯛ ꯇꯧꯕꯤꯅꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤꯅꯤ ꯑꯁꯤꯃꯉꯥꯏ ꯑꯗꯨꯕꯨ ꯃꯗꯨꯝ ꯍꯥꯏꯅ ꯏꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯒꯗꯒꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯔꯣꯖꯤ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯦ ꯂꯩꯔꯣꯟ ꯆꯜꯂꯕ ꯃꯇꯨꯡ ꯅꯣꯡ ꯉꯥꯜꯂꯒ ꯔꯣꯖꯤꯒ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯖꯕꯤ ꯁꯤꯂꯥ ꯔꯣꯖꯤ ꯂꯩꯇꯕꯒꯤ ꯄꯥꯎ ꯇꯥꯗꯨꯅ ꯂꯥꯛꯏ ꯃꯍꯥꯛꯇꯤ ꯑꯊꯥꯞꯄ ꯂꯝꯗ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤ ꯑꯊꯥꯞꯄ ꯂꯝꯗ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨ ꯄꯥꯎ ꯇꯥꯕꯗꯒꯤ ꯂꯥꯛꯏ ꯑꯗꯨꯒ ꯁꯤꯂꯥ ꯂꯥꯛꯂꯒ ꯖꯦꯝꯁꯀꯤ ꯑꯋꯥꯕ ꯋꯥꯈꯜ ꯑꯗꯣ ꯀꯟꯁꯣꯜ ꯇꯧꯅꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯂꯣꯟꯅ ꯆꯤꯛꯅ ꯍꯥꯏꯕ ꯄꯥꯝꯕ ꯑꯗꯨ ꯖꯦꯝꯁꯇ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯍꯥꯏꯗꯤ ꯀꯥꯗ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯍꯧꯔꯛꯏ ꯁꯤꯂꯥꯅ ꯇꯥꯃꯣ ꯑꯩ ꯔꯣꯖꯤ ꯂꯩꯇꯕꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯖꯕꯤ ꯍꯥꯏꯕꯗꯣ ꯁꯪꯁꯥꯔꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯁꯤꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯀꯅꯥꯗꯁꯨ ꯈꯪꯍꯟꯅꯤꯡꯗꯕ ꯑꯔꯣꯟꯕ ꯑꯃ ꯑꯩꯒ ꯔꯣꯖꯤꯒ ꯈꯛꯇ ꯈꯪꯕ ꯑꯔꯣꯟꯕ ꯄꯣꯠ ꯑꯃ ꯊꯝꯈꯤꯕꯅꯤ ꯃꯗꯨ ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯅꯥꯅꯁꯨ ꯈꯪꯕꯤꯔꯔꯣꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯩꯅ ꯑꯩꯒꯤ ꯏꯐꯝꯗ ꯊꯝꯕꯁꯨ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯗꯨ ꯇꯥꯃꯣꯗ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯇꯧꯕꯇꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯑꯩꯒꯤꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯕꯤꯌꯨ ꯑꯁꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯒ ꯖꯦꯝꯁꯇ ꯌꯦꯡꯉꯤ ꯖꯦꯝꯁꯅ ꯁꯤꯂꯥ ꯅꯪꯅ ꯊꯝꯂꯤꯕ ꯄꯣꯠꯇꯨꯗꯤ ꯀꯔꯤꯅꯣ ꯃꯗꯨꯗ ꯁꯤꯂꯥꯅ ꯍꯥꯏ ꯎꯒꯤ ꯎꯄꯨ ꯍꯥꯏꯕꯗꯤ ꯕꯣꯛꯁ ꯑꯃꯈꯛꯅꯤ ꯎꯄꯨ ꯕꯣꯛꯁ ꯃꯆꯥꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯃꯒꯤ ꯐꯣꯇꯣ ꯑꯗꯨꯒ ꯁꯅꯥ ꯈꯨꯗꯣꯞ ꯑꯃ ꯆꯤꯊꯤ ꯑꯃ ꯑꯁꯨꯝꯅ ꯌꯥꯎꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯐꯣꯇꯣ ꯑꯗꯣ ꯑꯩꯒ ꯅꯨꯄꯥꯗꯨꯒ ꯀꯥꯞꯃꯤꯟꯅꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯔꯨꯛꯇꯤ ꯊꯝꯂꯝꯂꯒ ꯑꯩꯒꯤ ꯁꯔꯨꯛꯇꯤ ꯀꯛꯊꯠꯂꯒ ꯑꯩꯅ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯂꯧꯊꯣꯛꯈꯤꯕ ꯐꯣꯇꯣ ꯑꯗꯣ ꯑꯩꯒꯤ ꯁꯔꯨꯛ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯄꯤꯔꯛꯄ ꯃꯇꯝꯗ ꯖꯦꯝꯁ ꯑꯣ ꯈꯣꯡꯅ ꯀꯞꯈ꯭ꯔꯦ ꯃꯍꯥꯛꯅ ꯔꯣꯖꯤꯕꯨ ꯀꯧꯗꯨꯅ ꯀꯞꯄꯦ ꯍꯥꯟꯅꯗꯤ ꯀꯞꯈꯤꯗꯕꯅꯤ ꯔꯣꯖꯤ ꯂꯩꯇꯕꯗꯨꯗ ꯑꯗꯨꯕꯨ ꯐꯣꯇꯣꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯐꯣꯇꯣ ꯃꯆꯦꯠ ꯑꯁꯤꯗ ꯔꯣꯖꯤ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯀꯞꯄꯁꯤ ꯃꯁꯤ ꯅꯠꯇꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯃꯍꯥꯛ ꯀꯞꯄ ꯅꯠꯇꯅ ꯑꯁꯨꯝ ꯇꯧꯅ ꯂꯩꯔꯕ ꯖꯦꯝꯁ ꯃꯍꯥꯛ ꯀꯔꯤ ꯎꯄꯥꯏ ꯇꯧꯒꯅꯤ ꯃꯍꯥꯛꯀꯤ ꯈꯟꯊꯍꯧꯗꯕ ꯁꯥꯎꯅꯤꯡꯕ ꯃꯇꯥꯡ ꯑꯃꯗ ꯋꯥꯔꯦꯞ ꯑꯃ ꯍꯦꯛꯇ ꯂꯧꯗꯨꯅ ꯃꯍꯥꯛꯅ ꯔꯣꯖꯤꯕꯨ ꯍꯥꯠꯈꯤꯕ ꯑꯁꯨꯛ ꯆꯥꯎꯕ ꯃꯔꯥꯟ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯃꯍꯥꯛꯅ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯑꯁꯤꯒꯨꯝꯕ ꯋꯥꯔꯦꯞ ꯑꯃ ꯍꯦꯛꯇ ꯂꯧꯕꯁꯤ ꯑꯔꯥꯟꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯔꯣꯖꯤꯗ ꯍꯪꯉꯝꯕ ꯌꯥꯕꯅꯤ ꯀꯅꯥꯒꯤ ꯎꯄꯨꯅꯣ ꯑꯁꯤꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯑꯃ ꯐꯥꯎꯕ ꯊꯝꯗꯅ ꯃꯍꯥꯛꯅ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯋꯥꯔꯦꯞ ꯂꯧꯔꯨꯕꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯖꯕꯤ ꯃꯔꯥꯟꯁꯨ ꯂꯩꯇꯕꯤ ꯔꯣꯖꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯨ ꯅꯥꯏꯇꯣꯝ ꯇꯥꯅ ꯍꯤꯡꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯥꯏꯕꯕꯨ ꯑꯇꯩ ꯀꯩꯁꯨ ꯂꯩꯇꯦ ꯔꯣꯖꯤꯒꯤ ꯃꯣꯡꯐꯝꯗ ꯅꯨꯡꯄꯥꯛ ꯑꯃꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯏꯔꯒ ꯃꯗꯣ ꯔꯣꯖꯤꯒꯤ ꯃꯣꯡꯐꯝꯗ ꯊꯝꯕ ꯅꯠꯇꯅ ꯑꯗꯨꯒꯨꯝꯕ ꯅꯨꯡꯄꯥꯛ ꯑꯗꯨ ꯊꯝꯈꯤ ꯑꯗꯨꯒ ꯃꯗꯨꯅ ꯑꯔꯣꯏꯕꯁꯨ ꯑꯣꯏꯈꯤ ꯔꯣꯖꯤꯒꯤ ꯃꯐꯝꯗ ꯄꯤꯕ ꯖꯦꯝꯁꯀꯤ ꯈꯨꯗꯣꯜ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯦ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯈꯪꯕꯤꯒꯗꯕ ꯑꯃ ꯈꯪꯕꯤꯕ ꯌꯥꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯦꯞ ꯂꯧꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯁꯥꯎꯔꯤꯉꯩ ꯃꯇꯝꯗ ꯂꯧꯕ ꯐꯠꯇꯦ ꯃꯗꯨꯅ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯀꯌꯥ ꯊꯣꯛꯍꯟꯕ ꯌꯥꯏ ꯑꯗꯨꯒ ꯋꯥꯈꯜ ꯂꯩꯅ
ꯆꯥꯅꯤꯡ ꯇꯥꯅ ꯂꯧꯕ ꯋꯥꯔꯦꯞ ꯑꯃꯅ ꯄꯨꯟꯁꯤꯕꯨ ꯅꯨꯡꯉꯥꯏꯍꯟꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯋꯥꯔꯦꯞ ꯂꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕ ꯑꯃꯅꯤ ꯑꯗꯨꯒ ꯃꯔꯝ ꯆꯥꯕ ꯑꯆꯨꯝꯕ ꯋꯥꯔꯦꯞ ꯑꯃꯅ ꯄꯨꯟꯁꯤꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯊꯝꯖꯔꯒ ꯋꯥꯔꯤ ꯑꯁꯦ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ